पाउचने युम्पम उइब मर उइब पाउ खरा अपडेट तौजरे थांगल अमदि पाउना कैथेलगी दुकान खुदिंगमक हांगबा यारगने नमाइचिन मिरखक याउदना अतै नुमतसिंगदा थांगल अमदि पाउना कैथेलगी दुकान खुदिंगमक हांगबा यारगने आइना मणिपुर लेंगा के एजुकेटिव कमिटी की चेयरमैन जोरिबा चीफ सेक्रेटरी डॉक्टर राजेश कुमार ना थोकपा ऑर्डर अमना हाइरे ऑर्डर अदुगी मतुंगिना रोस्टर थमदना दुकान सिंग आंगनबगी महूता दुकान खुदिंगमक हांगबा याहनकीबगा लोइना दुकान सिंग असिन हांगबगी मतमसु हानदगी पुंग अनि हेंगतुना अयुकी पुंग तरेतगे नोंथलगी पुंग मंगा फावबा ओइरगने दुकान फमलिबसिंगना सुंगसोय सोयदना फेस मास्क उपकदबनी अमदे फेस मास्क उप कस्टमर सिंग खक्तमक पोल लेबा याहनगदबनी हिरमसिगा मरी लेना डिप्यूटी कमिश्नर मथौ ताबा ऑर्डर थोपगा लोइना एसपी ना ऑर्डर अदुबो सुंगसोय सोयदना गांगना चनाबा मथौ ताबा थबक पाइखतगदबनी आइरे एकर निफुगा मंगा रोमदा थारंबा पॉपी पाम्बी यानथतुना मंगनख्रे पॉपी थाबगी मयुक्त संगसिलकबा ड्राइव की मखा चाथरकपा ओइना टेक्नोफॉल डिस्ट्रिक्ट की एसपी की मिक मखादा टेक्नोफॉल डिस्ट्रिक्ट पुलिस नाव एनसीबी फॉरेस्ट डिपार्टमेंट अबदि निपान सोबा एमआर की पर्सन सिंह जाउबा अपन बतिम अमना मासी सब डिवीजन की मनम चना लाइबा मासी खोल की सिंगमाइदा थारंबा पॉपी पाम्बी सिंह यानथतुना मंगनख्रे आइरे पावसना हाई अपन बतिम अदुना चथकीबा डिस्ट्रक्शन ड्राइव अदुदा ऑफियम की केजी जामरी यांखेरुम ओइगदब लम एकर निफुगा मंगारुम दा थारंबा पॉपी पाम्बी यानथतुना मंगनखी आइरे अतोप एडिटोरियल की कलम मदना मितै लोल मणिपुरी लोन क्लासिकल लैंग्वेज दा चनबदा थेंगथाल लोइसे मितै लोन मणिपुरी लोल असि मणिपुरदा खुंदामिनरिबा फुरु कुंथ्रागी मथक्ता लैरिबसिंगी फाउना लोल ओइबा लोल अमने लोरेसन स्टेट असि ओइबा मसक ताकपदा असोवा फिदा अमसु कनबंगमलिबने मणिपुर भारत तिंड्रिंगै निंगथौपानबा निंखातंबा लेबागंबा ओइना लैरिंगैदगी आउना मितै लोलना लेबागसिगी फुरुप कांगलु खुदिंगबकी ओइना फाउना लोल ओरंबा मयक लारबा खुदम कयामुक लैरि आबे याय अदुगा ngasi मणिपुरना भारत के स्टेट अमु ओइना लैरबा मतमसिदा भारत की निपान सुबा शेड्यूलदा हौकिबा सही लिसिंग अमगा चांपान मरफुद्रानि थोइदा चानख्रबने मणिपुरना भारत तिंड्रिंगैदगी आउना अतोपा मफा लेबा क्यादगी लागलगा खुंदारबा फुरुप कयासु लमतमसिगी लोल मितै लोल असिना फाउना लोल ओइदुना ngangraba लोल अमसु ओइदुना ngasi फावबा लैरे हौजिक स्टेट असिगी फाउना लोल ओइरबा लोल असिगा सागोना दुना लैरिबा मितै बेक लेंगा की अमदि लनाय महि तमफम संगसिंगदा हौकिबा लिसिंगनि तारुक दगे तंबा होगिबदगी ngasi चलिबा सही अष्टा मास्टर की थाक फावबा तमनारे आइबसे स्टेट असिगी मियामना खंगना दुना लैरबने मितै लोल असि ngasi मणिपुरदा खुंदारिबा येलो मे कुदमकी फाउना लोल ओइबदा नतना अतोपा मपालमदगी नौना लाकबा फुरुप कांगलु पुरमकी फाउना लोल ओइरी आइबसी लमदमसिगी मियामना थोइना हेना खंगनरे अमरोमदा मितै लोल असि सही लिसिंग अनिदगी हेना मणिपुर कौट्रिंगकी मतमदगी लमदमसिदा हिंगदुना लैबदगे ngasi फावबा हिंगदुना लैबदगी ngasi फावबा मणिपुरदा लैरिबा फुरुप कांगलु कुंथ्रागी मथक्ता फुरुप कांगलु कुंथ्रागी मथक्की मीना फाउना लोल ओइरी हाबसी लमदमसिगी अखंग अहिसिंगना हेना खंगदुना लैरि हाबे याय असिंगबा लोल असि भारत की क्लासिकल लैंग्वेज दा चननबा स्टेट असि निंगथौ सना जावबा लैसेमबना हौकिबा सही लिसिंगनी कुंदा भारत की पार्लियामेंट मिफमदा पुखतुना खनबदा मितै लोल असि क्लासिकल लैंग्वेज दा चनबा याबा लोल अमा ओइरबनिना क्लासिकल लैंग्वेज अमदा चनबदा चंगबा क्राइटेरिया क्या दुखि मजाक पिरकनबा निंगथौ सना जावबा लैसेमबदा हारकपदगी चेरोल पिरकपा लैरबसु हायरकपगी चेरोल पिरकपा लैरबसु स्टेट असिगी मरि लैनबा डिपार्टमेंट खुदिमना थबक ओइना पांगथोपगी बामी ताबा उदाबगुम तौरी हायबताई मरमदी मरि लैनबा डिपार्टमेंट थबक ओइना अंथोकलगलागा पांगथोकपा हौरबदी सेंटर दा सेसांग थाकिबगे इफाउ लमदमसिगी मियामना खंगनगद्रा खल्ली अमरोमदा हिरमसिगी मतंगदा पार्लियामेंट पोथोकिबा एमपी ना खंगफम थोकपने अदुबु एमपी निंगथौ मसाना खंगदबगे वरोल सिंग मियाम तिनबा मिफमदा फोंथोरकपा थेंगनरबनिना मरि लैनबा सेसांग दिल्लीदा थारमदबा याबगी सिंगनबा लै आइबताई अमरोमदा मितै लोल मणिपुर लोल असि करिगुंबा क्लासिकल लैंग्वेज के थाकता लैखरबदी लमदमसिगी हिलौमिसिग मरोइना मितै अमदि मितैगा नकनबा फुरुप कांगलुपि हिलौमि पुनमकी तुंगदा हौरकलिबा मिरोल अमदि ngasiगी मिरोल सिंग ओइना मालेमदा चाउथोकसुबा फंगबगी फिदा फंगबदा नतना लोल असि मतम सांगना मियबा खुनाइना लैरिबा मखै हिंगदुना लैबदा नतना अतोपा लोल क्यागी लोनक्याना मितै लोन पु भांगन बंगम लरोय आबसि मणिपुरगी मियामना खंगमनसे मरमदना मरि लैनबा स्टेट असिगी डिपार्टमेंट सिंग अथौबा मतमदा मरि लैनबा सेसंग मजाक सिंग खोमजलगा सेंटर दा थापा चुमगनी खल्ले माखादरकपा अतोपा पाउ अमदना इंडिया अमरि चीना की लोनबा ngamkhaida अरुणाचल प्रदेश दगी नपा मसा अमा मांगख्रे इंडिया अमरि चीना की लोनबा ngamkhaida सातान बसतखिबा सिंगी मरकता यावखिबा अरुणाचल प्रदेश की अफर सियांग डिस्ट्रिक्ट की मनुंग चना लैबा जीडो विलेज दगी मसागी सही तरागा तरिरम सुरबा मिरान तरुण को बना अमथिबा खंगद्रे आइरे इंडियन आर्मी की माइके दगी चीना की पीपल्स लिबरेशन आर्मी
PL ga pau faunu dun pamasa asibu thibada mateng pangna hai jakre army na US mang khibaki matang da pau phang ba khudak ta PLA ga pau fauna ke official sigi matungena jido belis leiba teenager asilaba popon mita PLA na pha khibani ai ke district authorities na phangdo ke bada thawdo ga du thokpa matam da pamasa asit adoba miyo single loin India amari sina gi lona bangam kai da satan dun leiki aire kumjali singani kun gi September tha da PLA na Arunachal Pradesh ki afar Suban Shiri district gi naha manga phagi amati chawal amrom leira amuk tha dora ke haju babada nakal ani maki officers in military gi thakta round tara ga mari rak wari sana kre atumuk pajana ba purak patingam khidre amrom da hiramasi ga mari lena Congress ki senior leader Rahul Gandhi na center da target tawraduna Republic Day jawgada banamit khani dangara pa matam masida sinana India ki tungi jumbi amaki drep tawkhre aike mana makatan hai miran tarun gi mung manung ka punna le menari ai khoina asa thamba lep loi Manipur da COVID ki case lep thumjilakle laisat thingna na thamlamba athing bada kom thorakle hauki bapung kun mari da Manipur da mioi jamri nifu ga nipan positive poikre positivity rate taramanga dasmik ani yaukre Manipur da COVID ki homsuba web khangwang wangkhalak tuna lep thumjilakle adoga laisat asi thengna da Manipur laingak na handak talaw thokhiba athing basing aduna nauna amuk kom thorakle hauki bakumja lisi ani kun mathoi ki me marida no madam bi jamri kontra ga homtoi COVID positive oiba thengna bada Imphal East amadi Imphal West district da lockdown chalai ki bane adobo hauki bapung kun mari SDM jamri ni phogani pan COVID positive oiba thengna baso lockdown natraga curfew chalai bagi mhota hana thamlamba athengba kya komthok bagi order Manipur lenga na thokre COVID laisat asina maram oidun state asigi maru oiba kaithel ani haibade pauna kaithel amadi thangka kaithel da hangliba dukan sing namit khaidok naraga roster naina hangna bagi chana kanglon thamlamba adu ngasi Manipur lenga ki chief secretary su oriba state disaster management authority gi chairman Dr. Rajesh Kumar na order thoktuna lakthokre order sigi matuk ina pauna kaithel amadi thangal kaithel ani asita dukan kudingmak nomaisin namit natana atai namit sing da mapung phana hangba yaragani Amarom da Manipur da hauki bapung kun mari asigi manung da sample lising ani jamri nifu ga mari test tawbada Mihoi jamri nifu ga nipan positive oiba thengna tuna positivity rate taramanga dasmik ani thengga lakre hariba positivity rate asi Manipur da mai unarba COVID ki homsubu web basida hausu phabu da khwaidi gi wangba oire nauna positive oiba thengna kraba sing adu Imphal East da gi hompodra ni toy Imphal West da gi sani subna ama thawal da gi taraga mathoi Basnupur da gi taramanga kaksing da gi mafan Kangbokpi dagi tarit Jiribam dagi konitoy ukrul dagi ani Tampinglong dagi mari Senapati dagi mari Sandel dagi ani Susalpur dagi humpu ga taro amadi CAPA ki parsen kontra ga humdoine Positive oir bambiyo sing asil lahing bagi tabak sa taba hokre loina na makoy ga naknaramba singi kongol liba amadi makoy ki Laifam sing containment area wena lakthop bagi tabak paikat kre State asida hauki bapung kun mari asigi manung da COVID laisat na maram oido na biyoy ani lahikidre Makoy tharaga haujuk pawda laikidaba apunba mising lising ani sukna taraga tarit yaukre nauna laikidaba mihusing adu Imphal West ki sikamatak pisum lairak tagi masagi sahi umpu kani pan rob sora wana pane magtha asigi tara mangat COVID positive oiba thengna dun hasi sa hospital da laikana rakibani maghana tagi hypertension ki anhabal iba miyoine loinana COVID vaccine ki dose ama phawa ka khitri atop miyoy adun Imphal East ki manung chana leiba khurai dagi masagi sahi umpu ka mangarum sora wana pa amane Pung ni funipan ke total shutdown lau thokre center na kaithar khrava panchayat ki senpam stel lengang da pithok ta bagi maigukta panchayati raj ki members in sahi asigi Republic Day da saruk yadav ka loina na panchayat na konba mafam singta January 29 ki ayu pung taruk tage hauraga pung ni fuga nipan ki total shutdown lau thokre state asigi panchayat chama ko humpu ma thoi amasung jila parishad humpu ki mihot chingki oiba apanba mifam mafam labatung da warep sing laukibane Porompata leiba panchayat bhavan da fangkiba mifam atu loiraba matung Manipur State Panchayat Parishad ki President MD Abdul Latif na hai center na matam chana kaithara ki basen phamsing ngasi pawba state lengak na mafung fana pithok tan leiri lengak asigi asigum pathau ngasi panchayat ki miam gi hakmat bane sen phamsing asi central dagi state ta thadara ki batha tari nifan choraba pawba state lengak na sen phamsing thadok tan leiri kongang jagot hanji har ka kongang ki thawrang ki dabak thadara pa sen phamsing kaithrak trabadi jakot boy thokloi Madam sana sel kai thurak ta basi utilize certificate chu thaba gam da badagi mathangi fan lakani lakloi tampangam da fiam da laire thangkang ke this state legang na thado kani hana thaja ba pikra basu ngasi phaw pithok tan leiba janing de thaji kun manga phaw bagi manung da pithok trabadi sahi asigi January 26 ta pangthoka darbe Republic Day ki thoram da pansai kilo sing basing amata saruk yaroi loina na mathangi namit January 26 ki ayu ki pung taruk ta ki hawdana panchayat na konba
ꯃꯐꯝꯁꯤꯡꯗ ꯄꯨꯡ 24 total shutdown ꯆꯠꯊꯒꯅꯤ total shutdown ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯌꯨ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗꯁꯨ ꯂꯩꯉꯥꯛꯅ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ CD Block 19ꯗ ꯁꯦꯟꯐꯝ ꯀꯥꯏꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯀꯠ ꯃꯤꯐꯝ ꯐꯪꯒꯅꯤ ꯍꯥꯏꯅꯁꯨ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯤꯈꯜꯒꯤꯗꯃꯛ CAPF ꯀꯝꯄꯅꯤ 15 ꯊꯨꯡꯂꯔꯦ CEO ꯂꯨꯄꯥ ꯀ꯭ꯔꯣꯔ 19 ꯍꯦꯟꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯈꯜꯒꯤ ꯃꯇꯝ ꯍꯦꯛ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 50 ꯌꯥꯎꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 19 ꯍꯦꯟꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯃꯤꯈꯜꯒꯤꯗꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ CAPF ꯀꯝꯄꯅꯤ 15 ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯈ꯭ꯔꯦ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯀꯝꯄꯅꯤ 10 ꯂꯣꯝꯁꯨ ꯊꯨꯡꯂꯔꯒꯅꯤ ꯂꯣꯏꯅꯅ ꯑꯌꯥꯝꯕ ꯀꯝꯄꯅꯤꯁꯤꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯅꯨꯡꯗ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯔꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯔꯒꯤ ꯑꯣꯐꯤꯁ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯔ ꯃꯅꯤꯄꯨꯔ ꯔꯥꯖꯦꯁ ꯑꯒꯔꯋꯥꯜꯅ ꯍꯥꯏ January 9 Election Commission of India Mikhalgi matam laukthokraba matungda khodaktagi Model Code of Conduct chanaba hawre Model Code of Conduct chanaba hawkhibaga loina government officing public propertiesing amasung lanai lamda ayawa yahduna thasinba poster wall painting banner flag nasing ba kya laukthokpa hawkre government amasung private propertiesing gi wall da yaksin ba poster thasinba banner feral nasing ba thasin bagi thabak sa tharamba punna lising yang khiga mari chong kun mathoi laukthokre District the control room sing MCMG complaint monitoring system na singba activate tawkhre loinana lengak tagi hausi husik chathariba thabak singi list lawkhale lengak ki website sing dagi political functionary sing ki photo na singba lawkhre mangna makhatana hai asi phawda lupa lak yang gi sen pham phagat pangam khiba loina lupa lak tara ga mari lising humpudra mari rongi yu lupa crore kunga taruk dasmik manga ni panrong gi trak masung lupa crore 1.41 rong ki sana fakat kre status ida auzik wariba covid ki phiba masi yang lega CEO na hai lagliba January 22 February cho padjatra cycle bike vehicle rally na singba pangthokpada athengba thamle state disaster management authority na ayaba pibagi matungina mioi yangkai di pullaga so boholda bifam pangthokpagi ayaba pigane numidang pung nipan dagi pung nipan forward campaign tawba numit singda rally amsung public meeting na singba pangthokpa yaroi Okram ibu bina angakpa phongdokre Congress na lengak paringa da samlamba Imphal dagi herpo phawraga kasung kulen phawbagi lambi ase BJP gi Home Minister Amit Shah na sangaba sin nongning ba phawi ana Congress Legislature Party gi leader Okram ibu bina phongdokre Wafa masin Den National Congress Manipur na social media da thagalakpa video footage amada o ibu bina phongdorakki bane manhai arba lambi asi Asian Development Bank dagi chawrak lupa crore samri rom loan oina lawraga semba loikrabani Namit ini hendak changduna chalami arba lambi ase Congress na lengak paringa da semduna hausi tipung anirom da hendak changdre mana makha taraduna ADB dagi lupa crore lesinga maga satruk rom lawraga semba haukraba Imphal dagi taminglom phawraga harlum kangso prodasi hausi karamba phibam da leiribage anasu wang hanglagle Piral jungge jadabagi lengana piva kana basing laukat bahai basi demokrasi ba masak thian bane Mikhal ka mari lainana party ki firal tuzungke jate aiduna lengang na pipa kutong chaba polam sing lakut kane habase democracy ba masak thiana ba hona bani ana development committee kaksing khunaugi secretary in charge Rishikesh thingnam na phangdokre kaksing khunau thongkham ward number 1 da leiba hakchang ki fibam tonghalaba adhikari mayum Shobhas Sharma Sayum Putrada wheelchair kusinabagi tharung ka mari lainana Rishikesh thingnam na ai Manipur leka ki social welfare loisang na sinduna EDIV scheme amasung RBPY scheme ki makha daksang ki phibam tong halabasing ki waiba assessment camp ama fang thoke camp adugi khaddatu camp adudagi khangatuna adhikari mayum Shobhas Sharma gi yumda BJP ki worker ni aiba mioi khrana wheelchair ama thilake Madugi matung da BJP ki worker khra lak laga BJP ki firal ama jongge haraki adobo Shobhas ki jumda hana Congress firal jungdal leibana nungairoi aiba wafam thamke Piral jungge yadrabadi makoina thilakiba wheelchair adu makoida amuk pithorago aibagi mongda wai sinanarakwadagi imong manunga wheelchair adu thindokibagi pau tabadagi development committee ge maikedagi wheelchair ama leiraga khusinakibane mara makhatana hai kaksing khunaugi area da kanagumba political party sinamadi mirep singi workers in aki akang piba megi firan jongpada janthatpa nomai kapsin dun aki akang pibagi thawung tawbigano Shobhas gi loinabi adhikari mayum ongbi thafana ai Pamjabagi matungina January 13 ta Congress ki phiral jongke namida dubak ta BJP ki phiran pudun laklaga sumang de jongke arapada imong nupina madu nungai ga da mande ana paukhom peke
adu harubadagi lagliba music aduna makoina bateng panglaga kamdongna congress ki firal junglebano apna singba akanba waibata sin aduna makoina purakiba wheelchair adu handoraku abagi mong taharake maduda khara launa sainabadagi pendaduna mathangi numita BJP worker adugi mayumda wheelchair tindoki bani ngasi imung asigi waba ubiduna development committee kaksing kunauna wheelchair ama leiduna khusindarakpa asi imung manungi maikadegi nongaiba phangtorakle Nagalammaromda Ratan Kumar ki mathakta legal notice thakre Khurai estimate 100% sariba Khuraijam Ratan Kumar na miyam tinba mifam amada National People's Youth Front Manipur ki president amasong Khurai estimate 100% sariba Laitonjam Jayananda gi apokba Inau bu senkai thungkai tawraga aropa miyoini ana phongtokhiba wafum singyawba video clipping social media da Samdoklakpa si pung manungki ikai khumnapa manghanbani aina lauduna mahaki matakta legal notice thakre aina L Jayananda na phongtokre Khurai konsam ikai daraiba NPP Khurai unit ki office da pangthokiba pawgi mifam amada L Jayananda na hai Khurai Block Congress Committee na January 3 da kangla sangkom sangda pangthokiba political conference amada Congress ki mirip wanina ba thorang toriba Khurai Jam Ratan Kumar na Jayananda ki apokpa yauna mahaki pung manungki ikai khumnapa mangbe aba wafum phongtokhi aiba takhe Mikhal ki waiba mifam da panghangang bo oigani aina thausadan le thokibani adubo nambikhani ki bamhangda AC asiga mari leinaba social media platform amada video adumak thagalakpadagi social media da viral oike Ratan Kumar ki wafum aduna mahakpo lana wan bagal loina mahaki imung manungki ikai khumnaba mangbaja fa fifam lakpadagi mahaki Mikhal ki central committee amasung legal advisor sing tanaraba tungda law ki waiba khongthang asi lokhalakpani are Magi wafum amadu gi yenglabadi notice amada pidna criminal suit ama tawba yarabani adobo landaba ngamdaba miyoibani ana khallaga namit mangari gi matam piraga sengdoknaba khotong chaba pibane masida bhangna sengdoklaktaba tarabadi maki madakda criminal defamation suit ama chatharagani haike Jayananda hai maki apokpa laitonjam inau yamna wana singdamanda saktiman thawduna wana hodaraglaba madungda business tawduna hawjekti mai paglaba entrepreneur oiduna LI Steel haiba agency amaki provider oiribane Mibo hulalaga Mikhalda mai pakani ana khanbasina khangba waba fibamda thabak tawrabadi chap chana thengnagani aike amadana anjin namja namthengna khibi Kerala nupi masa magi jumda siraga leramba thengnakre mari mata singna sexual gi oina hanna namja namthengna khibi masagi jehi taragani pan surabi nabi masa ama Kerala ki 10 hip plamda leiba mahaki jumda asi siraga leramba thengnakre sahi amarong gidamak mahakna magi imung loinaba asanman piduna leiba jum abi manungda mahak thawri yalam khibani aina police na aire nabi masa adu mahaki nangnaba mari mata singna leptuna chathaba sexual abuse ki victim amani masung sahi anirongi mamangda police na boxo case ama register tawkre senaba mi taru ki manungda gi mari ki mathakta maral sikri amasung case sida court ki thabak chathari police likul sigi matungi na nabi masa adu gi mamana school da mahaki mapwa nupa adu thinba satkringaida thawdoga du thokibani aibasi ahanba thikatpada khangba gamle mana mahaki ka adu manungdagi thonglon silami amasung hanna kauraba phawda breakfast gi damakta tholakide chingdabadagi mama aduna thongnawda yengbada mahaki masanapi aduna silengdagi jantu leiba uki haina nabi masa adugi mama gi warol paladuna makhoina aige boxo case adu register tawkiba hek matungdagi nabi masa adu wakal gi aba mayuk nakre aina imungi lekun sing aige Senariba miyusing adu nabi masa adugi mari mata sing oiba maramna case adu handokna imung adugi matakta akanba sapu pitharake Hausa case ama register tawkre amasung thijin bagi thabak ama chathari ana police na haike pung kon mari gi manungda corruption muthatkane Aam Aadmi Party AAP na Goa da minister gi damak Amit Palekar ba mire point puthokre AAP national convener amasung Delhi minister Arvind Kejriwal jum sagach nameta Goa da party gi wari badu officer rena lak thoke Okiloramada ki politician olakiba Palekar na mahaki ahan bathabakti AAP na government sem bagi pung kon mari gi manungda state government gi manungda corruption muthanana muthatpa aduna oigani aike Government department sing manungda paksana corruption chadari amasung masi tumini yengdor leiroi aiba akanba paujel ama piba tabani ana mangna haike All Goa UNESCO Heritage Zone gi manungda ain gi wangbada saba banglo ama thogaina naba demand tawtun chathabangkar strike amata Palekar na yaukiba matam maduda Kejriwal na mahakku masa khangkibane magi nubit mangani gi hangar strike loisin khrabat tungda Kejriwal na mahakku thagat ki amasung February taraga mari ki assembly mikal gi damak AAP na Santa Cruz mirap oina mahakku pathoke Sakhol sin nimitta paikiba Kejriwal na Goa gi pandari samas na sayumfu hena mai unarkiba injustice adu AAP na chungthokpa pami aike Congress na mirap nifuga mathogi list phongkre Uttar Pradesh gi
February 10 hौगदौरिबा assembly mikhal aduginama Congress na ngasi nupi 13 yauna mirep ni fuga matoi gi party gi anisuba list phongkre lejasida sana assembly constituency dagi thagalepi Punam Pandit Jauri mak international sudara mani amasung kona refill tokro phamlo homadogi mayukta lawmi singgi khongjang adugi manung damaki maming khangnarake Congress na state asida nupi mirep singgi damak sada nimfogi set reserve tawna da wasake madu anisuba list asida mami tare maka tarakpa atopa pau amadana Lahore da mi silaba kaithir da bom pokhaikre Pakistan ki Lahore da mi silaba shopping market amada bom ama pokhairakibe da ngasi sagol sinamita yamrabada mi om sikre kun sokre ana police na phangdokre Madu motorbike maki matakta thamlamba time control device amanini haina ahan bagi thijin bada phangle haina Lahore police ki wangang loi Rana Arif na pau ke agency AFP da aige Lahore ki maming chalaba anarkali market ki pan mandi de thokiba bom pokhaiba aduda anakpa dukan sing usung building sing ki thongnok sing kaige harba market adu indan commodities sing yoli bom pokhaiba adu ki damakta kana matana haujuk phawbada magona sathaki pathabak ni phongtok laktri adobo Government amasung Pakistan ki Taliban adi ki marakta tawna ki basis per ama matam loi ki bagi matong December ki police ki mayukta atek sing amasung bom pokhain bagi thabak ya sa tharakre Afghan Taliban ka auruk from maruk manaba Pakistan manung tahorakiba movement Tehrik-i-Taliban Pakistan TTP na harba thaudok sing adugi amba makhoina sa thakibani phongtok lakre Aikhoi pokhaiba adugi mong adu lepnaraba honari pokhaiba adu da mi kun hena sokre amasung hostan da pukre ana thaudok mafum adu da deputy inspector General Police Operation Dr. Muhammad Avirna Pamai Singh da haike arabida content sing asigi marweba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengberi puna mapathaga sari channel asana tumda kanarabadi subscribe tobi represent subscribe tobi romolainana like and share tobi sukabi gun nambakpo amukhanna thaga sari